Manipur lengak na matam chana meeting changhawdabana lamdam asike laihawga chunaraba Yongchak nongmanongmagi Chansillakle. Yumthang nariba Myanmar dagi pusilakpa Yongchak na lamdam asike Keithel singi lighting oibata natana lamdam asike senmitlon su yumthang nariba Myanmar da ifut amagumna leptana chenthari. Hiramasida paudamama. Hauzik yumthang nariba Myanmar dagi pusilakpa Yongchak na lamdam asigi Keithel singi magun henna hapagum tawri. Adu moinamak lamdam asigi senmitlon di yumthang nariba Myanmar da ifut amagumna leptana chenthari. Yelhaw ngai dagi lamdam asigi miyamna pamnaba enjangi mathel ama oiduna sanaduna lakiba Yongchak ngasi lamdam asigi leihawdagi nongmagi mutsilakpana maram oidaga pungmut mutkiba yabagi phibamda leirakle. Amaromda lamdam asigi miyamna Yongchak pu pamna sanaba mathel ama oibana maram oiraga ahenba diman leibana yumthang nariba Myanmar gi lawmi kayana Yongchak ki pothok henna puthoknaba maikaida mai on sin khibaga loinana leptana Yongchak ki pothok sing putorakle. Hauzik Myanmar dagi puthorakpa Yongchak singna more Keithel gi khwaidagi henna sendong leiba pothok amasu oide. Yengbada ningthiraba maru tongba Yongchak yankhai punba mapul amada hauzik more da lupa samaga yankhai dagi shani pire. Myanmar gi lalonba sing dagi more da Yongchak lalonba singna Yongchak mapul amada lupa samadagi samaga kun fawbagi manungda leidaga lalon bani haire. Mang khibado adu moina pakhalaga pangpupu thorpado adu hojina nalwai tang leidana khara tunga nungai adu hojina ong spingina peda sumang ko more ki pinbasi ki matang adi hoi basi nungai te de mila pasuno ko hawo ni nungai te ko adu ra ong bodi le ko sepagi sang to adu makan kai han mana bati du mana adu khara ma han badi hoi lai to kuli do onjin la de ya ko to ba tong maru ba de de ko ba na rum ngam basi rawi ngam dang jawi to ma ngasi tuong khena ai ma tuong ne hai be gi wa tham dil lai te mang go jawi to yawi sairak asida state asida miyamna yamna pamna sanariba Yongchak ki pothok marang kaina puthokna bagi pandamda numit nini sumna sathagadaba state level workshop kam exhibition among se Association for Protection and Promotion of Tribes na sinduna ICR Research Complex ta pakthokre. Thauramadu Manipur gi tongan ba mafam kayadagi tribin farmer kayana stall nimfu hangduna exhibition aduda sarukyake. Thauramadu mari leinana ICR Manipur Center gi Joint Director Dr. I Megachandran hai Yongchak asi Manipur gi miyamna yamna pamna sanaba sinjak amane. Masi khangna ngasidi lawmi kayana scientific method sizinaduna Yongchak ki pothok asi hengat handuna aikhoi gi state asi gi darkar leiba sang adu puthokna bakanna honare. India ga yumlonnaba Myanmar dagi su Yongchak asi noma kangdana sahi khudingi pusilakle. Masina aikhoi gi economy da su asoba saitheng ama pidabadi natte. Maram asina aikhoi gi Yongchak ki pothok asi hengat hanbagi pandamda ngasigi workshop asi pangthokpane. Amabu oire lamdam asigi leihawdagi matau karamna miyamna pamna sanariba Yongchak pambi sing asi mutkidanaba amadi pothok hena puthokduna lamdam asigi senmitlon fagadhananaba Manipur lengak amadi mari leinaba singna athuba matamgi manungda laukhatpham thokpa thabak sing thinthadana paikhatpa mathau tare. Lamdam asigi Manipuri khunai oina hinjangi mathel ama oiriba Yongchak haiba Yongchak makhalasi hauzik lamdam asida tamma sidarakpadagi Manipur lengaki maikedi tongan mamai na department singi maikedi hena puthok na ba akalba session thorang sing lokol pagaloyna tongan ba season humjin bagi thabak ya sangsille adu moina ba yumro nariba Myanmar ri haiba Yongchak haiba posak ase aduba ngasi fawa lengna puthokna lakle ngasi fawa lamdam ase tholiba hinjangi mathel lamoriba Yongchak ase yumthang nariba Myanmar dagi ekoi puthok singa lamdam ase sinnarakle Mehun the Yoya Laba Hinjangi Matel Amoriba, Yongchak Asibo, Manipur Lengaki Maikadi, Karamamatamda, Amuhin Poto, Puton, the Habadu, I quite Kudimona, Jinba, Amasu Moto, Amaditari.